Online Manipurgi numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Kuki Millitantsing drone Amadi Missilee Sijannaduna Landarak lava fauba laingangna karisu tauba ngamdaba laibak thibani nipko. Kuki Millitantsing Meitei micham miyamgi mathakta drone bombing Amadi missile attack chathaduna mihan mipon chatharaklabasu center amadi state laingangna karisu taudana tumina leiba asina Manipur karamba fibam amada lakadawribano haiba tamba ngamdaba fibamda leire haina National Identity Protection Council NIPCO gi President Oinam Premjit na phongdokre. Wafam asing asi kaisamthong elangmam laikai da leiba NIPCO gi office ta pangthoki balup asigi kunmari suba mapok kumon thoromda Oinam Premjit na phongdokladuna mahangna hai state asida chin kuki narco terrorist na chatharakliba thatara taruk mapung pharaklaba lan asi karamba matamda loigani haiba chapchana khangmangamdri lan asina maram oiraga state asida leiriba mipung khudingma kham thengna wanari mioi cha kaya na Sijannaduna relief camp sing leinari mioi kaya amagi punsi mangkre Meitei singna thengnari balan asi chin kuki narco terrorist sing khaktana natre haiba wafam thamladuna mangna hai Union Home Minister Amit Shah Prime Minister Narendra Modi na state asida leiriba miyamgi awaba khangna khangsinnadri usinnadri haujik leiriba lenga asina su state asida thokliba irang asi loisinba ngamdri Center na su Manipur lenga ki wafam mawalobidre thorom aduda UPF ki president Nongthombam Rupachandra Kada ki president Hijam Priyokumar Mapi Council ki president KC Romeo yauna mioi kayana saruk yakhi makha tarakpa update da leiba asigi Tribalsingna mifamda Meitei bu ST list channabagi matangda khanakre MMTU Himachal Pradesh ki Solanda September 12 amasung 19 da Adivasi Samanbei Madhav Bharat na senduna pangthokhiba India pumbagi Tribalsingna mifamda Meitei bu constitution gi makhada ST list chalhanabagi wafam puthokpaga loinana Meitei bu ST list chalhanabagi khongjangda leiba asigi yellow furup khudikmakna sogatpinaba sutaksinkhre haina Meitei Tribe Union MMTU na phongdorakli Union asina thadorok pacherol amada ngasi mifam asi nini chanba numita Supreme Court kumja 2011 gi January 5 da pikhiba ruling amagi matung inna leiba asida leiriba yellow mi khudingmak ST list chanduna constitution gi ngaklo pifam to I haiba asigi matangda khanabaga loinana Meitei bu ST list chanaba changsilliba khongjangda puna sogotminanaba wafamsing khanaki Myanmar dagi ain kaina changsilakiba kuki singda ST list amadi voter list yausinduna leiriba sing asi constitution gi wangmadani masina mapalamgi sakti singa manaraga apunba India gi saktamda akiba pirakliba masina sathiraba narco terrorism chatharakhi haiba wafam sing mifam aduda paungdamki mifam aduda sarugya kiba mihut singna ST list asi review tawbam mathautai haiba wafam pukhanarakpada state kharadagi lakhiba delegate singna sagotnaki thoramasi India pumbada leiriba tribal singi oiba pangthokliba mifam International Day of Indigenous Peoples 2024 ga mari lenana pangthokpani masina India da leiriba tribal singi political economy social amadi nat culture bu ngaktuna thamduna punna hingminabagi wakhalondani pangthokliba mifam asida MMTU ki secretary administration Mutum Churamani amadi joint secretary Yumnam Rajeswarna Luchingba mihut sing sarugya ki hairi makha tarakpa update da national leader singna party office thonglo nanaba pauktak pirakpa leite BJP national leader singna party office thonglo nanaba pauktak pirakpa leite BJP gi office thonglo le haina pauche khara da phonglakliba se aranba wafamni curfew leibana office ta party gi thongmi sing lakpa hantabani haina BJP Manipur Pradesh ki general secretary K. Sarat Kumar na phongdorkli Nitai Patchu thekta leiba BJP ki thambal sangnengda ngasi paumi singa unaba amada K. Sarat Kumar na phongdokhibada BJP Manipur Pradesh ke office thonglo nanaba national leader singna pauktak pirakpa leite party asigi office thonglon basu leite state asigi mafam kharada thamliba curfew asina maram oiraga party ki thongmi sing lakpa hanthabani BJP Manipur Pradesh ke office thonglo le haina local pauche kharada phonglakliba wafam asi aranbani haiki Paumi singna Prime Minister Narendra Modi ki ahumlak suba term ki BJP na luchingba NDA lenga asina numit chamani gi manungda paikhatkadaba thabak thoram singi manungda Manipur gi issue loisingani haikiba adu kari thabak lokhalage yabage haina hangbada General Secretary asina state asidagi Assam Rifles lokthokpa horakli basi center na paikhalakpa thoram singi manungda amani haiki loinana state asida suspended animation thamba natraga thamdaba haibasigi matangda paukhum pinanaba mahangna authority oide haiba wafamsu thamlakhi